lamsang gi thokdok to sokhiba CRP personnel Nipan gi fibam khudong thiningai oidre Imphal West District ki lamsang police station da attest tawduna leiba chamaga kun FOI gi CRP personnel namana nomai kap thoraktuna masa yauna personnel ani punna ahum laikhidaba thokdokta sokhiba personnel Nipan gi fibam haujuk khudong thiningai oidre haidi thokdok aduda soklaba personnel Nipan adu khudakta pukhatuna Rems Hospital da laikan rakhibani soklaba sing adu khong khunna singba mafam singda sokpana haujuk khudong thiningai oidre haidi thokdok adu kari maramdagi thokibano haiba sabchaba khangba ngamdre hairok litan makhongdagi khurul ngakpa mari police na phajinkhre haidi ngara ayu pung 10 makhai tarapa matamda Thobal district ki manung chanba hairok part 2 litan makhongdagi Thobal district police commando gi team amana kun ngakpani haiba nahamari phaduna pukhre haidi haiba nahamari aduna ngarang manak nakpoda leba dukan amadagi ising lainaba honari da commando gi team aduna phakibani haidi thokdok adugi paw hek tabaga maikai adongi mera paibi singna commando na kun ngakpa phaba yaroi haina irang horopaga loinana phajinkiba sing condition amata yauduna thadu haina hairo police station da thomjin ki haidi pawasina hai tungda farba kun ngakpani haiba naha sing adu Thobal SP office da ukhre haina pawamana haidi hauju phawgi oinadi phaduna pukhre haiba kun ngakpa mari adu masangba minglei pham chapchana khangba ngamdre haidi kasar gi mar khulenda Assam police ki post hangdok na ba thorang lokhutkre Assam gi kasar district da leriba mar amasung Kuki singna namna tariba khwaidagi chawba tribal khul oidiba mar khulenda Assam lengak na lorokba law and order da miyeng thamduna mafam asida Assam police ki permanent post ama hangna ba thabak lokhatpa haure haina pawgi source amana haide kasar mar khulenda si Manipur gi Jiribam district ka taina ba mafam amani pawgi source asina hairibedi hauki ba chahida Jiribam da tongan ba mihar nipun gi crime kayada mar Kuki gi khulai paiba singna Jiribam da crime tawruraga mar khulenda sangduna makoi gi mafam chaba ama oiduna lakhibani asigumba thawong ase Assam lengak na khanglakpadagi mafam asida permanent police post ama hangna ba lokhalakpa khongthang ni haina pawasina haide social media singda center dagi neutral oiba mi thirakpada Rajya Sabha gi MP su oiriba Maharaja Sana Jawba laisembada CM sinana ba khanakhre haina sandok narakpadagi iningthau Sana Jawba laisembana asigumba miyambu lana lamjingada ba yumpham yaudaba paw sing sandok pikano haina appeal tawrakle numit kharani gi mamangda Kuki singna nongmai paiduna football sanabaga mari leinana anang miyoi manga phagatkraba matung amuk na haunana anaubo video ama nongmai pairaga top ground amada ball sanabagi video social media singda thaganarakle tamugi pandada Kuki gi Asiba haksang kaya paiduna leire makhoi gi mina su lawba lakpidre lamlaki sa usekti mabuk pik thanare haina social media singda photo amadi video thadongnarakle Myanmar Kale Township South Nachuangda Military Council SAC ki airstrike da mi tara sikre khunja se yum thadoktuna sena khre hari BJP na Manipur ki territorial integrity compromise tawre haina sambit patra na phongdokre BJP ki North East in charge sambit patra na haikre BJP na Manipur da tangdo laitaba hanjilakna bahona baga Manipur ki territorial integrity da compromise tawroi Manipur da article 356 ana bagi gazette notification tholaga president rules ana hankibaga mari leinana BJP ki North East in charge sambit patra na haikibada Manipur ki governor na paikhalak liba report ki matungina India ki president Manipur legislative assembly suspended animation da thamkibani masina takliba si state ki assembly si lakadaba matam kharada amu hana hingat hanba yai haibani madudi president of India na state asida makha tarapoda oirapo phiba madu yenglaba matung da lakane BJP ki oinadi Manipur haujik tangdu laitaba laitriba si tangdu laitaba hanjilaktuna mapung phana laitaba hanjilakna bahonaba masung Manipur ki territorial integrity hiram amata da compromise tawtaba haiba phire khongba laitre haiki sajik tampak area da deploy tawba central paramilitary force na Kuki lalhobata red khulai ka kona na phare haide ngarang ayu angan bada Indo-Myanmar border da leiba Chandel district ki Kongtang area da khulai paiba Kuki lalhoba khara leire haiba akak nama paw ama phangbadagi mafam adai da deploy tawdeba central paramilitary force ki kangbu amana operation hatkhre operation da Kuki lalhoba taret phaki makhoidagi AK series ki rifle amasung single barrel rifle yauna khulai kiya kapa yariba AK gi maru kaya amadi atai polam kiya phangba ngamki haidi Manipur da president rule thamlakpa si khwaidagi mathau taba amani haina Kuki MP Manipur gi secretary information and publicity Janghaulun Haukipna press da thadorpa serol amana haide chief minister N Biren Singilu Singba Manipur government gi makhada law and order collapse daukibaduna Kuki jomiam da amu hana mention ba ngamlaroi da ba awaba nanghanki president rule thamlakpa sibu thagatpaga loinana N Biren Singna resign taukiba natraga president rule thamba asina Indian constitution gi article 239A gi makhada separate administration
administration gi demand adudi toknabagi wafam laite haire sahi kayadagi Kuki jo miyamna Manipur gi administration makhada systematic oiba mongda discrimination satharapa ekhoi punsi chawkhot thora mahai masing ana layeng amasung basic governance da sokhanduna lakle mi kaya gi punsi mangan kiba khul kaya thugai kiba amasung mi lising kaya lajen han kiba duna ekhoi gi miyam da sathakiba chumdaba thawong adugi evidence oide state government gi makhada Kuki jo miyam da sathakiba thawong sing aduda maitaina dominate tawba administration amaga punna laiminaba du oithokla roi haide president rule thamkiba du manglom da changsenba khongthang ama oiraga su ka hena sopchilaba wathok asigi waroisin oibi yaroi Kuki jo miyam gi hak amasung khudong saba singa do India gi citizen ama oina mapung phana recognize tawduna tongan ba administration ama piduna security dignity amasung asumba governance laihalaba matam adutata asengba justice adu phangane India government na aikhoi gi ipa ipu singna thambiramba lam amasung kanglop singbo nga nabagi damak lairiba village volunteer singa loinabada ka hena moongda thabak tawroidabani Kuki jo miyamna lebak asagi constitution amasung law singak na chatli amasung adugumna India government su tawrakani habagi thajaba du thamli haina su phongdokhe government gi kholai lising manga henba amasung nongmai maru lakh taruk henba arabai tengkol da pisin khiba du karam tawgani kholai sing asena Kuki jo miyam da attack tawbada sijinari haina su Kuki inpi Manipur gi maikai dagi phongdokhe BJP gi president Sardana Sambit Patra unage habada yarak tre hari BJP Manipur Pradesh gi president A Sardana Imphal da hojik lairiba BJP North East Coordinator Sambit Patra ga unage habada unabagi khudong saba birakidre hari BJP manung dagi phangba pawgi likhun singna hai ngarang BJP Manipur Pradesh ki president A Sarda amasung BJP Manipur Pradesh ki makok thongba lusingba singna hojik Imphal hotel da lairiba BJP ki North East Coordinator oiriba national spokesperson oiba Sambit Patra unage habada BJP Manipur Pradesh ki organization gi mihut singa unakhiroi haina unahan kidre hari Manipur amasung Delhi gi anoba chief minister oigadaba miyoi sing khananaba hayeng athengbuda prime minister Narendra Modi yaungna Delhi da BJP ki awangba thaki mifam pangthongnaba warep ama lauraba yai hari pawgi likhun singna phongdoropagi matungina mapa leibak ki khongsata lairiba prime minister Narendra Modi na hayeng Delhi da halaklaba matungda handakta mikhal pangthokiba Delhi amasung N Biren na pham thadokibadagi hangduna lairiba Manipur gi anoba chief minister sing masak khangdoknaba mifam pangthoklaba yare hari Manipur da kana na chief minister oirakpa yabagi haiba khangdana leibaga loinana mana pamjaba miyoi singgi ming pangpanda panarabasu kanabo chief minister oina halakpa yabagi habadu prime minister na halaklaga pangthokpa mifamda warep logani hari nupa ama mahangna seluba nupi gi mayumda singnaningai oba maongda leikidra hari nupi chenba numit humni da ngai riba nupa ama mahangna seliba nupi mayumda singnaningai oba maongda thanga thinjabadagi laikanaba ngamdana leikidra hari hariba thodo ase ngarang nungthil pung ani makharom tabada Bisnupur police station gi manung chanba ningthokong khale kai patyada thokibani leikidraba miyoi adudi haibam Roshan apokpa leikidraba Ragumani Loktak project Santipur ni leikidraba Roshan ki pobinaba mayamba amasung apokpi mamana rims casualty mamangda pawmising da phongdorokpada leikidraba Roshan asi Pune gi hotel amada chef oina thabak tawduna leibani aduga mahaka khangnaba ningthokongdagi nupi asina court marriage tawsi haibagi Manipur da January loirakpada yumda thorakibani Roshan amasung mahaka khangnaba nupi adu February 13 da masa yanaduna chen chongkhi hek senba numit adudagi hauduna nupi mayumgi imung manung sing laktuna makhoi ani nongandringai da puthona ba taksinki adubu makhoi ani makhon switch off leibana manam oiraga thiba phangkhide nonganbaga hauna bi matungina nupi adu mayumda thinki adubu nonganba numitagi hauna makhoi ani chen chongkhiba adu nupi masana yade maram aduna amuk hana chayet na ba thoktana ba se sang inaduna loisina ba tawsi haina kanna taksilaki makha tana phongdoropda ngarang numidang waram nupi mayumgi mi laktuna se sang loisinbagi silingai da ikhang khangaudana nupi mayum romgi lekai gi club member amada pung ani ga minute 13 rom tabada phone toroktuna thanga ma paiduna nupi mayum da laklaga masa matanta sijarani haiduna irang tawraga laire haina paw pirakhi maduge ikan kanatuna matomta thangna thinjinjare haina paw pirakhi makhoina chappa matamda Roshan mafam adudagi district hospital Bisnupur da pukhatkre haina leiramde makhoina Bisnupur hospital yawba matamda Roshan gi heartbeat yamna sonthare harakpadagi rims da pukhalakpada rims ki doctor singna Asiba hakchang oina pukhalakle harakhi makhoina makhata na hai Roshan masa matanta thangna thinjinjaba oiramloi maramdi mahaki mathibong marimbong loina mapan thoktuna lei masigi mathakta Roshan mahaki phone
ꯐꯣꯟ ꯕꯦꯇꯔꯤ ꯌꯥꯎꯗ꯭ꯔꯦ ꯍꯥꯏꯅ ꯅꯨꯡꯊꯤꯜ ꯄꯨꯡ 2 ꯇꯥꯕ ꯃꯇꯝꯗ ꯃꯌꯨꯝꯗꯒꯤ ꯆꯥꯔꯖ ꯇꯧꯔꯨꯕꯅꯤ ꯍꯥꯏꯅ ꯊꯣꯛꯈꯤꯕꯅꯤ꯫ ꯔꯣꯁꯟꯕꯨ ꯅꯨꯄꯤ ꯃꯌꯨꯝꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯇꯝꯊꯤꯅ ꯐꯨꯕꯤꯔꯕ ꯃꯇꯨꯡ ꯍꯥꯠꯄ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯅ ꯃꯔꯥꯜ ꯁꯤꯔꯛꯂꯦ꯫ ꯊꯧꯗꯣꯛ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯕꯤꯁꯅꯨꯄꯨꯔ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯇꯤꯝ ꯑꯃ ꯔꯤꯝꯁꯇ ꯂꯥꯛꯇꯨꯅ ꯌꯦꯡꯁꯤꯟꯕꯒ ꯂꯣꯏꯅꯅ ꯔꯣꯁꯟꯒꯤ ꯊꯋꯥꯏ ꯌꯥꯎꯗꯕ ꯍꯛꯆꯥꯡ ꯄꯣꯁ ꯃꯣꯔꯇꯦꯝꯒꯤꯗꯃꯛ ꯔꯤꯝꯁꯀꯤ ꯃꯣꯔꯒꯇ ꯊꯝꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯔꯤꯖꯥꯏꯟ ꯇꯧꯈ꯭ꯔꯕ ꯁꯤꯑꯦꯝ ꯕꯤꯔꯦꯟ ꯑꯃꯨꯛ ꯍꯟꯅ ꯁꯤꯑꯦꯝ ꯑꯣꯏꯍꯟꯗꯨꯅ ꯑꯅꯧꯕ ꯂꯩꯉꯥꯛ ꯑꯃ ꯁꯦꯝꯒꯗꯕꯅꯤ ꯍꯥꯏꯅ ꯄ꯭ꯔꯣꯇꯦꯁ ꯇꯧꯈ꯭ꯔꯦ꯫ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯔꯤꯕ ꯐꯤꯚꯝ ꯑꯁꯤꯗ ꯄꯦꯟꯅꯗ꯭ꯔꯕ ꯃꯤꯌꯥꯝꯒꯤ ꯈꯣꯜꯂꯥꯎ ꯀꯌꯥ ꯂꯥꯡꯅꯕ ꯍꯧꯔꯦ꯫ ꯃꯤꯌꯥꯝꯒꯤ ꯈꯣꯜꯂꯥꯎ ꯑꯁꯤꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯉꯔꯥꯡ ꯏꯝꯐꯥꯜ ꯏꯁ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯔꯤꯕ ꯄꯥꯡꯒꯩꯗ ꯂꯝꯗꯝ ꯑꯗꯨꯒꯤ ꯌꯥꯝꯂꯕ ꯏꯃꯥ ꯏꯕꯦꯜ ꯑꯍꯜ ꯂꯃꯟ ꯀꯌꯥ ꯊꯣꯔꯛꯇꯨꯅ ꯂꯩꯉꯥꯛ ꯑꯁꯤ ꯊꯨꯒꯥꯏꯕ ꯌꯥꯔꯣꯏ ꯑꯃꯗꯤ ꯂꯤꯗꯔ ꯇꯥꯟꯅꯕ ꯌꯥꯔꯣꯏ, ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯑꯦꯟ ꯕꯤꯔꯦꯟ ꯑꯃꯨꯛ ꯍꯟꯅ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯑꯣꯏꯍꯟꯗꯨꯅ ꯑꯅꯧꯕ ꯂꯩꯉꯥꯛ ꯑꯃ ꯁꯦꯝꯒꯗꯕꯅꯤ ꯍꯥꯏꯅ ꯇꯤꯜꯂꯤꯕ ꯃꯤꯌꯥꯝꯅ ꯗꯥꯕꯤ ꯇꯧꯔꯤ꯫ ꯅꯤꯡꯁꯤꯡꯕ ꯌꯥꯏ ꯍꯧꯈꯤꯕ ꯐꯦꯕ꯭ꯔꯨꯋꯥꯔꯤ 9ꯗ ꯃꯅꯤꯄꯨꯔꯒꯤ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯑꯦꯟ ꯕꯤꯔꯦꯟꯅ ꯒꯕꯔꯅꯔꯗ ꯃꯍꯥꯛꯀꯤ ꯐꯝ ꯊꯥꯗꯣꯛꯄꯒꯤ ꯆꯦꯔꯣꯜ ꯄꯤꯁꯤꯟꯈ꯭ꯔꯕ ꯃꯇꯨꯡ ꯅꯨꯃꯤꯠ 5ꯅꯤ ꯁꯨꯔꯕ ꯐꯥꯎꯕ ꯍꯥꯡꯗꯨꯅ ꯂꯩꯔꯤꯕ ꯆꯤꯞ ꯃꯤꯅꯤꯁꯇꯔꯒꯤ ꯐꯝ ꯄꯨꯒꯗꯕ ꯂꯨꯆꯤꯡꯕ ꯈꯟꯕ ꯉꯝꯗꯕꯗꯒꯤ 12 ꯁꯨꯕ ꯃꯅꯤꯄꯨꯔ ꯂꯦꯖꯤꯁꯂꯦꯇꯤꯚ ꯑꯦꯁꯦꯝꯕ꯭ꯂꯤ ꯁꯁꯄꯦꯟꯗꯦꯗ ꯑꯦꯅꯤꯃꯦꯁꯟ ꯇꯧꯗꯨꯅ ꯀꯣꯟꯁꯇꯤꯇ꯭ꯌꯨꯁꯟꯒꯤ ꯑꯥꯔꯇꯤꯀꯜ 356ꯀꯤ ꯃꯈꯥꯗ ꯃꯅꯤꯄꯨꯔꯗ ꯄ꯭ꯔꯣꯁꯤꯗꯨꯔꯦꯜ ꯔꯨꯜ ꯊꯝꯗꯨꯅ ꯂꯩꯔꯕꯅꯤ꯫ ꯐꯝꯃꯨ ꯍꯥꯏꯔꯒ ꯐꯝꯕ, ꯂꯦꯞꯄꯨ ꯍꯥꯏꯔꯒ ꯂꯦꯞꯄꯗꯤ ꯇꯧꯍꯟꯅꯤꯡꯗꯦ ꯍꯥꯏꯅ ꯑꯣ ꯏꯕꯣꯕꯤꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯏꯟꯗꯤꯌꯟ ꯀꯣꯟꯁꯇꯤꯇ꯭ꯌꯨꯁꯟꯅ ꯁ꯭ꯇꯦꯠ ꯂꯩꯉꯥꯛꯇ ꯄꯤꯔꯤꯕ ꯁꯛꯇꯤ ꯁ꯭ꯇꯦꯠ ꯂꯩꯉꯥꯛꯅ ꯅꯤꯌꯝ ꯆꯨꯝꯅ ꯁꯤꯖꯤꯟꯅꯈꯤꯗꯕ ꯂꯥꯏꯕꯛ ꯊꯤꯕꯅꯤ꯫ ꯁꯦꯟꯇꯔꯅ ꯐꯝꯃꯨ ꯍꯥꯏꯔꯒ ꯐꯝꯕ, ꯂꯦꯞꯄꯨ ꯍꯥꯏꯔꯒ ꯂꯦꯞꯄꯒꯤ ꯃꯑꯣꯡꯗꯤ ꯇꯧꯖꯍꯟꯅꯤꯡꯗꯦ꯫ ꯕꯤꯖꯦꯄꯤ ꯂꯦꯖꯤꯁꯂꯦꯆꯔꯒꯤ ꯃꯤꯍꯨꯠ ꯑꯃ ꯂꯨꯆꯤꯡꯕ ꯑꯣꯏꯅ ꯈꯟꯗꯨꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯂꯩꯉꯥꯛ ꯑꯁꯤ ꯃꯈꯥ ꯆꯠꯊꯕꯤꯗꯨꯅ ꯇꯥꯝ ꯂꯣꯏꯕ ꯐꯥꯎꯕ ꯁꯥꯁꯟ ꯄꯥꯏꯕꯤꯈꯣ ꯍꯥꯏꯅ ꯀꯣꯡꯒ꯭ꯔꯦꯁ ꯂꯦꯖꯤꯁꯂꯦꯆꯔ ꯄꯥꯔꯇꯤ (CLP) ꯂꯤꯗꯔ ꯑꯣ ꯏꯕꯣꯕꯤꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ FMR ꯆꯠꯅꯈ꯭ꯔꯕ ꯃꯇꯨꯡ ꯃꯅꯤꯄꯨꯔꯒꯤ ꯁꯔꯨꯛꯇ ꯕꯣꯔꯗꯔ ꯒꯦꯠ 10 ꯍꯥꯡꯗꯣꯛꯈ꯭ꯔꯦ꯫ ꯏꯟꯗꯣ ꯃ꯭ꯌꯥꯟꯃꯥꯔ ꯉꯝꯈꯩ ꯄꯔꯤꯡꯒꯤ ꯃꯅꯤꯄꯨꯔ ꯁꯔꯨꯛꯇ ꯑꯃꯨꯛ ꯍꯟꯅ ꯐ꯭ꯔꯤ ꯃꯨꯚꯃꯦꯟꯠ ꯔꯤꯖꯤꯝ ꯆꯠꯅꯕ ꯍꯧꯈ꯭ꯔꯕ ꯃꯇꯨꯡ ꯌꯥꯝꯗ꯭ꯔꯕꯗ ꯒꯦꯠ 10 ꯍꯥꯡꯗꯣꯛꯇꯨꯅ ꯂꯩꯕꯥꯛ ꯑꯅꯤꯒꯤ ꯃꯔꯛꯇ ꯂꯥꯛꯊꯣꯛ ꯂꯥꯛꯁꯤꯟ ꯇꯧꯕꯒꯤ ꯊꯕꯛ ꯍꯧꯈ꯭ꯔꯦ꯫ ꯑꯦꯖꯦꯟꯁꯤꯒꯤ ꯄꯥꯎꯅ ꯍꯥꯏ ꯏꯟꯗꯣ ꯃ꯭ꯌꯥꯟꯃꯥꯔ ꯉꯝꯈꯩ ꯄꯔꯤꯡꯗ ꯄꯨꯟꯅ ꯀ꯭ꯔꯣꯁꯤꯡ ꯄꯣꯏꯟꯠ 42 ꯂꯩꯕꯒꯤ ꯃꯅꯨꯡꯗ 22ꯔꯣꯝ ꯔꯤꯚꯥꯏꯁ FMRꯒꯤ ꯃꯈꯥꯗ ꯍꯥꯡꯗꯣꯛꯇꯨꯅ ꯃꯊꯧ ꯇꯧꯕ ꯍꯧꯈ꯭ꯔꯦ꯫ FMRꯒꯤ ꯃꯇꯨꯡꯏꯟꯅ ꯂꯩꯕꯥꯛ ꯑꯅꯤꯒꯤ ꯃꯔꯛꯇ ꯀꯤꯂꯣꯃꯤꯇꯔ 10ꯗꯤ ꯀꯔꯤꯒꯨꯝꯕ ꯑꯊꯤꯡꯕ ꯑꯃꯠꯇ ꯂꯩꯇꯅ ꯆꯪꯊꯣꯛ ꯆꯪꯁꯤन ꯇꯧꯕ ꯌꯥꯍꯜꯂꯦ꯫ ꯃꯅꯤꯄꯨꯔꯒꯤ ꯁꯔꯨꯛꯇ ꯒꯦꯠ 10 ꯂꯩꯔꯕꯁꯨ ꯃꯤꯖꯣꯔꯥꯝ ꯑꯃꯁꯨꯡ ꯅꯥꯒꯥꯂꯦꯟꯗ ꯀ꯭ꯔꯣꯁꯤꯡ ꯄꯣꯏꯟꯠ ꯒꯦꯠ 5 ꯑꯗꯨꯒ ꯑꯔꯨꯅꯥꯆꯜ ꯄ꯭ꯔꯗꯦꯁꯇ ꯒꯦꯠ 2 ꯂꯩꯔꯤ꯫ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇ꯭ꯔꯤꯅ ꯍꯧꯈꯤꯕ ꯗꯤꯁꯦꯝꯕꯔ 3ꯇ ꯊꯣꯛꯈꯤꯕ ꯑꯅꯧꯕ ꯒꯥꯏꯗꯂꯥꯏꯟꯒꯤ ꯃꯇꯨꯡꯏꯟꯅ ꯕꯣꯔꯗꯔ ꯑꯦꯔꯤꯌꯥꯗ ꯂꯩꯕ ꯃꯤꯑꯣꯏꯁꯤꯡꯗ ꯕꯣꯔꯗꯔ ꯂꯥꯟꯊꯣꯛ ꯂꯥꯟꯁꯤꯟ ꯇꯧꯅꯕ QR ꯀꯣꯗ ꯗꯔꯀꯥꯔ ꯑꯣꯏꯒꯅꯤ꯫ ꯑꯗꯨꯃꯛꯄꯨ ꯗꯤꯁꯦꯝꯕꯔ 15ꯗ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍꯅ ꯂꯥꯎꯊꯣꯛꯈꯤꯕꯒꯤ ꯃꯇꯨꯡꯏꯟꯅꯗꯤ FMR ꯆꯠꯅꯗ꯭ꯔꯦ꯫ FMR ꯑꯃꯨꯛ ꯍꯟꯅ ꯆꯠꯅꯅꯕ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯑꯦꯛꯁꯇꯔꯅꯦꯜ ꯑꯦꯐꯤꯌꯔꯁꯅ ꯑꯣꯔꯗꯔ ꯊꯣꯛꯄ ꯂꯩꯇꯦ ꯍꯥꯏꯅ ꯍꯧꯗꯣꯛꯈꯤꯕꯅꯤ꯫ ꯑꯗꯨꯃꯛꯄꯨ ꯑꯅꯧꯕ ꯍꯣꯝ ꯃꯤꯅꯤꯁꯇ꯭ꯔꯤꯒꯤ ꯒꯥꯏꯗꯂꯥꯏꯟꯒꯤ ꯃꯇꯨꯡꯏꯟꯅ ꯏꯟꯗꯣ ꯃ꯭ꯌꯥꯟꯃꯥꯔ ꯕꯣꯔꯗꯔ ꯉꯝꯈꯩ ꯄꯔꯤꯡꯗ ꯀ꯭ꯔꯣꯁꯤꯡ ꯄꯣꯏꯟꯠ 42 ꯃꯁꯛ ꯈꯪꯗꯣꯛꯂꯦ꯫ ꯍꯥꯏꯔꯤꯕ ꯀ꯭ꯔꯣꯁꯤꯡ ꯄꯣꯏꯟꯠꯁꯤꯡ ꯑꯁꯤ ꯉꯥꯛ ꯁꯦꯟꯕꯒꯤ ꯊꯕꯛ ꯑꯁꯥꯝ ꯔꯥꯏꯐꯜꯁꯅ ꯇꯧꯒꯅꯤ꯫ ꯀꯨꯝꯖꯥ 2021ꯗ ꯐꯦꯕ꯭ꯔꯨꯋꯥꯔꯤ 1ꯗ ꯃ꯭ꯌꯥꯟꯃꯥꯔꯗ ꯃꯤꯂꯤꯇꯔꯤ ꯀꯨ ꯇꯧꯗꯨꯅ ꯃꯤꯂꯤꯇꯔꯤ ꯖꯨꯟꯇꯥ ꯂꯥꯛꯈ꯭ꯔꯕ ꯃꯇꯨꯡ ꯆꯤꯟ ꯏꯊꯅꯤꯛ ꯒ꯭ꯔꯨꯞꯀꯤ ꯔꯤꯐ꯭ꯌꯨꯖꯤ 90,000ꯔꯣꯝ ꯃꯅꯤꯄꯨꯔ ꯑꯃꯁꯨꯡ ꯃꯤꯖꯣꯔꯥꯝꯗ ꯆꯪꯁꯤꯜꯂꯛꯈꯤꯕꯅꯤ꯫ ꯄꯟꯕ ꯌꯥꯕꯗꯤ ꯃ꯭ꯌꯥꯟꯃꯥꯔ ꯑꯃꯗꯤ ꯏꯟꯗꯤꯌꯥꯒꯤ ꯉꯝꯈꯩ ꯋꯥꯡꯃꯗ ꯂꯩꯅꯈ꯭ꯔꯕ ꯃꯔꯤ ꯃꯇꯥ ꯑꯃꯁꯨꯡ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯆꯪꯊꯣꯛ ꯆꯪꯁꯤꯟꯗ ꯑꯄꯟꯕ ꯂꯩꯍꯟꯗꯅꯕ ꯄꯥꯟꯗꯝꯗ ꯀꯨꯝꯖꯥ 1968ꯗ ꯉꯝꯈꯩ ꯄꯔꯤꯡꯗ ꯐ꯭ꯔꯤ ꯃꯨꯚꯃꯦꯟꯠ ꯔꯤꯖꯤꯝ ꯆꯠꯅꯍꯟꯗꯨꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯑꯍꯥꯟꯕꯗ ꯉꯝꯈꯩ ꯂꯥꯟꯗꯨꯅ ꯀꯤꯂꯣꯃꯤꯇꯔ 90 ꯑꯄꯟꯕ ꯂꯩꯇꯅ ꯆꯪꯕ ꯌꯥꯕꯒꯤ ꯑꯌꯥꯕ ꯄꯤꯔꯝꯕꯗꯒꯤ ꯀꯨꯝꯖꯥ 2004ꯗꯒꯤ ꯀꯤꯂꯣꯃꯤꯇꯔ 13 ꯍꯟꯊꯈꯤꯕꯅꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯏꯟꯅ ꯍꯟꯅ ꯌꯦꯡꯁꯤꯜꯂꯕ ꯃꯇꯨꯡ ꯀꯨꯝꯖꯥ 2016ꯗꯒꯤ ꯑꯃꯨꯛ ꯀꯤꯂꯣꯃꯤꯇꯔ 10ꯗ ꯍꯟꯊꯗꯨꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯄ꯭ꯔꯣꯁꯤꯗꯨꯔꯦꯜ ꯔꯨꯜ ꯊꯝꯈꯤꯕꯗꯒꯤ ꯑꯅꯧꯕ ꯗꯤꯚꯦꯂꯞꯃꯦꯟꯠ ꯄ꯭ꯔꯣꯖꯦꯛꯠꯁꯤꯡ ꯀꯦꯟꯗ꯭ꯔ ꯁꯔꯀꯥꯔꯒꯤ ꯑꯦꯄ꯭ꯔꯨꯚꯦꯜ ꯃꯊꯧ ꯇꯥꯔꯦ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯈ꯭ꯔꯦ꯫ ꯄ꯭ꯔꯣꯁꯤꯗꯨꯔꯦꯜ ꯔꯨꯜ ꯍꯥꯏꯕꯁꯤ ꯁ꯭ꯇꯦꯠꯀꯤ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯑꯗꯨ ꯒꯚꯔꯅꯔꯒꯤ ꯈꯨꯠꯊꯥꯡꯗ ꯄ꯭ꯔꯁꯤꯗꯦꯟꯠꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯑꯗꯨꯕꯨꯅꯤ꯫ ꯁ꯭ꯇꯦꯠꯀꯤ ꯊꯕꯛ ꯊꯧꯔꯝ ꯈꯨꯗꯤꯡꯃꯛ ꯄꯥꯔꯂꯤꯌꯥꯃꯦꯟꯠꯀꯤ ꯑꯣꯊꯣꯔꯤꯇꯤ ꯃꯇꯨꯡꯏꯟꯅ ꯀꯦꯟꯗ꯭ꯔ ꯁꯔꯀꯥꯔꯅ ꯍꯛꯊꯦꯡꯅꯅ ꯌꯦꯡꯁꯤꯜꯂꯒꯅꯤ ꯍꯥꯏꯕꯅꯤ꯫ ꯁꯥꯁꯟ ꯑꯁꯤꯒꯤ ꯃꯈꯥꯗ ꯒꯚꯔꯅꯔꯅ ꯁꯔꯀꯥꯔꯒꯤ ꯋꯥꯔꯦꯞ ꯂꯧꯕꯗ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯔꯕꯁꯨ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯄꯥꯡꯊꯣꯛꯀꯗꯧꯕ ꯑꯆꯧꯕ ꯄꯣꯂꯤꯁꯤ ꯑꯃꯁꯨꯡ ꯑꯅꯧꯕ ꯗꯤꯚꯦꯂꯞꯃꯦꯟꯠ ꯄ꯭ꯔꯣꯖꯦꯛꯠꯁꯤꯡꯒꯤꯗꯃꯛꯇꯗꯤ ꯀꯦꯟꯗ꯭ꯔ ꯁꯔꯀꯥꯔꯒꯤ ꯑꯦꯄ꯭ꯔꯨꯚꯦꯜ ꯃꯊꯧ ꯇꯥꯕꯅ ꯑꯆꯧꯕ ꯆꯩꯊꯦꯡ ꯑꯃ ꯄꯤꯒꯗꯧꯔꯤ꯫ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯄ꯭ꯔꯣꯁꯤꯗꯨꯔꯦꯜ ꯔꯨꯜ ꯆꯠꯅꯈꯤꯕ ꯑꯁꯤꯅ ꯏꯟꯐ꯭ꯔꯥꯁꯇ꯭ꯔꯛꯆꯔ ꯑꯃꯗꯤ ꯗꯤꯚꯦꯂꯞꯃꯦꯟꯠ ꯄ꯭ꯔꯣꯖꯦꯛꯠꯁꯤꯡꯗ ꯄꯤꯔꯛꯀꯗꯕ ꯆꯩꯊꯦꯡ ꯑꯁꯤ ꯃꯈꯜ ꯑꯅꯤ ꯊꯣꯛꯅ ꯅꯩꯅꯕ ꯌꯥꯏ꯫ ꯑꯍꯥꯟꯕꯗ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯍꯥꯟꯅꯗꯒꯤ ꯆꯠꯊꯔꯛꯂꯤꯕ ꯏꯟꯐ꯭ꯔꯥꯁꯇ꯭ꯔꯛꯆꯔ ꯄ꯭ꯔꯣꯖꯦꯛꯠꯁꯤꯡ ꯑꯃꯁꯨꯡ ꯑꯅꯤꯁꯨꯕꯗ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯅꯧꯅ ꯄꯥꯡꯊꯣꯛꯀꯗꯕ ꯄ꯭ꯔꯣꯖꯦꯛꯠꯁꯤꯡ ꯁ꯭ꯇꯦꯁꯟ ꯇꯧꯕ ꯑꯁꯤꯅꯤ꯫ ꯁꯥꯒꯩꯒꯤ ꯃꯩꯇꯥꯜ ꯑꯁꯤꯕ ꯑꯣꯏꯅ ꯈꯟꯅꯈꯤꯅꯤ ꯍꯥꯏꯅ ꯄꯥꯟꯗꯝꯒꯤ ꯏꯗꯤꯇꯣꯔꯤꯌꯦꯜꯗ ꯊꯝꯂꯛꯂꯤ꯫ ꯆꯐꯨ ꯀꯥꯏꯔꯒ ꯀ꯭ꯋꯥꯛꯅ ꯍꯔꯥꯎꯏ, ꯏꯃꯨꯡ ꯃꯅꯨꯡ ꯃꯍꯤ ꯂꯥꯡꯂꯒ ꯑꯃꯗꯤ ꯈꯠꯅꯔꯒ ꯌꯨꯝꯂꯣꯟꯅꯕꯅ ꯍꯔꯥꯎꯏ ꯍꯥꯏꯕꯗꯨꯃꯛ ꯉꯁꯤꯒꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯃꯅꯤꯄꯨꯔꯒꯤ ꯐꯤꯚꯝ ꯑꯁꯤꯗ ꯊꯣꯛꯂꯔꯦ ꯍꯥꯏꯕꯗ ꯂꯥꯜꯂꯔꯣꯏ ꯈꯜꯂꯤ꯫ ꯃꯅꯤꯄꯨꯔꯗ ꯍꯧꯈꯤꯕ ꯐꯦꯕ꯭ꯔꯨꯋꯥꯔꯤ 9ꯒꯤ ꯃꯇꯨꯡꯗ ꯄꯣꯂꯤꯇꯤꯀꯦꯜꯒꯤ ꯑꯣꯏꯕ ꯆꯔꯥꯡꯅꯕ ꯊꯣꯛꯇꯨꯅ 12 ꯁꯨꯕ ꯃꯅꯤꯄꯨꯔ ꯂꯦꯖꯤꯁꯂꯦꯇꯤꯚ ꯑꯦꯁꯦꯝꯕ꯭ꯂꯤꯕꯨ ꯁꯁꯄꯦꯟꯗꯦꯗ ꯑꯦꯅꯤꯃꯦꯁꯟ ꯊꯝꯂꯛꯈ꯭ꯔꯦ꯫ ꯊꯥ 12 ꯐꯥꯔꯛꯂꯕ ꯃꯅꯤꯄꯨꯔꯒꯤ ꯏꯔꯥꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗ 12 ꯁꯨꯕ ꯃꯅꯤꯄꯨꯔ ꯑꯦꯁꯦꯝꯕ꯭ꯂꯤ ꯂꯩꯉꯥꯛꯀꯤ ꯁꯦꯝ ꯐꯝ ꯊꯥꯗꯣꯛꯈꯤꯕꯒ ꯂꯣꯏꯅꯅ ꯉꯁꯤꯒꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯚꯝ ꯑꯁꯤ ꯑꯣꯏꯔꯛꯄꯅꯤ꯫ ꯉꯁꯤꯒꯤ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯑꯣꯏꯔꯛꯂꯤꯕ
mong asida lamdam asigi yelhomi singna taragani thoisuba Manipur Assembly lengak pairamba BJP gi lengak Minister MLA singda hainingai leitana pen dabgi kholau kyamu state asigi maikai kaya dagi launarang liba asida ngasigi BJP gi MLA singna mi ama oibagi khanpham thokba wakhal khanbagi matam oire haibase makhoi masa masana khanpham thoi Manipur gi miyamna maroina ngasigi state asigi yelhomi singna hauji MLA oireba yelhomi singmi tami singge mioi singda chaphu kairaga kwana harawi haibadu nakhoina khangdabra haibagi wahai singna lamdam asida pumninduna leiribagi maramde Kuki narco terrorist singna sanga gi lechat chatuna misam miyam kyabu hatlingai gi matam asida lengak lehandaba makhoi gi maongdagini makhoina lepak miyam gi khanbagi mota masa masagi kanabagi khallaga lebak lehandabani haibase lamdam asigi yelhomi miyamna loina khangnaraba maramna makhoi asi sagai gi maital asibo ina khanarapa hawragle haibase masa masana khangpham thoi nakala maromda taragani thoisuba Manipur Assembly lengak laitrabasu tha anigi manungda state asigi karamba MLA bu Chief Minister ohenba ngamgadagi natraga makhatana amuk sangthana PR thamduna leirakadra haibagi khanabana lamdam asigi miyamgi oiba wakhalonda leirarakle maramdi haukiba numit kharani gi manungda MLA amabu CM oina khanba ngamkhidabana maram oiraga makhoi maselgi marakta leipaki amade miyamgi khanba miyo yaromgadagi haiba wahangsina lamdam asigi miyamgi wahang oiduna leibagum tawri amaromda kumja 2023 gi May 3 dagi ngasi phawba tangdu leitaba leitana state asida leirakpagi matam asida mating thongna India lengakta lamdam asida Kuki terrorist sing ase laksindana thambagi maram karigino haiba ngamba lengak paibada yauramba minister amata lamdam asigi miyamna ukhidrabani haibasi state asigi yelhomi singnai khangnarabani maram aduna ngasigi Manipur MLA sing maroina BJP party gi MLA singna sagai gi maital asiboina lamdam asigi miyamna khandaba mating thokna thongthinduna India lengakta maramda Manipur bu kanba ngamgadaba MLA sing oiba ngamba amade matik chaba MLA amabu Chief Minister oina khanba ngamba oise madu natrabadi state asigi miyamna sagai gi maital asiboina laukhiba yai haina pandam pawse gi editorial da thamlakle